rimsta kuki mihat pasingdo pukhalakpa matamda aikhoigi manipur gi CM na karigi thingdribonaba manipur gi CM da any mafamdagi pressure lakpa taraga soko manipur gi CM na parjana yaurey he parjana yadragadi aisu ngamoyana wafamsi karigi haibidribonaba manipur CM na parjagi sentiment karigi khangbidribonaba hojiki matamse kari matamno aikhoigi CM khangmam thokpra thoktraba mapangi di tokro mapangi tokro manipur manungda lebiriba manipur gi CM gi power se karma matamda use tawdoinaba CM की power do karma matamda puthoktori banaba CM na haibam thoktabra CM na haibam thokpra thoktabra ba ngarang na hangta kuki mihat pasingdona akhoi naga isinal taropu matup ka aga masak mami khangdage hatok piraga adugi sa do thonga magi nupi inga magi masan masada pijaraiba adu yamna parja mayam sina thamoi sokna leiriba parja mayamna iho hona leiba tanja seda kuki mihat pasingdo ga mo rims ta pukhala ke rims ta pukhat halaiba adu tanja do akhoi gi CM na Manipur Praja mayam gi tamakta kholau labam thokpra thoktabraba akhoi gi praja na yaurey habse akhoi gi CM na haibam thokpra thoktabraba sinida haijaningi se akhoi gi CM gi power se kadai da leigaba akhoi gi CM gi power se karma matam de season adoino kadai da season adoino karma matam de season adoino aiba CM amagi power su season abaga loina na Manipur gi yelhomi ama oina yelhomi halaiba mi hat pasingdo karamaina aikoi marakta pusala layeng dori banaba aigi pham sigi aigi CM ama gi phamse sigi phamse noman ba yade na phamse kanna paisa laga yaurey aba tanja se parjana ne aba pham pi dori basu parjana ne pham dagi kotha dori basu parjana ne aba khanbi oba asom gi imung dan asongi nacha na sudo matup ka aga thadora ko taragadi yagadar nangi imung manungi nacha na sudo matup ka aga hatoga dumaina thadok piraga masak mami lakpa ngamdagai dumai hatok piraga nangi imungda amuka mu puraga layeng ge haragadi nang yagadra pabung khajitang khandabiu aikoina hojik teng thadoriba akoina hojik aikoina ama khaktang ni akoina lakhangi base manipur gi CM na niko manipur segi afa phata puraktori base aina akoina haidebse manipur gi CM na akoi yamna pende akoi gi su yamni kai khumni ngai ribani akoi gi pabung CM oibiriba wai khemsan base akoina yamni kai khumna ngai ba adubu thabak thawong khara le pade akoi penda baina akoi wafam se akoi thamdana akoi ekta tumina leibangam neba media platform si dane ba akoina akoi kholau laudori bise akoi gi pabung na power se kari gi season na bidrino pabung na kari gi thingdri bono kana gi order de gi rims ta pukhalaga layingi bono adusu mi hat pa adusu kari maina soi bono nagada mi hat ke maitei da hat ke na landara pa matam da sokpa adugumba lalobo sing do rims ta pukhalaga laying ma matam da manipur manung da pukhalapa matam da imphal da pukhalapa matam da akoi gi imphal akoi manipur gi CM na Kingbam thokpra thoktabra si katang haining banida mathakti pressure lakpa targa so cd prajana yaurey da banina aiga moi praja iho haurakane base wafam tang haibam thokpra thoktra si katang haijaning mani taksa badina chadeko koi manipur praja sibu karisunati aina khanbadagi kuki nongmei na palaba kuki tourist kuki mihat pa kuki lalhoba singdo rimsa pukhalaga layeng manatraba manipur praja na yaurey habase aikoi manipur gi CM na khangmam thokpra thoktra braba manipur praja sigi sentiment khangbidri base kari gi noba kari gi kuki lalhoba singdo tanja se kari no khangdra kari gi manipur manungda rimsa pukhalaga layeng dori bano aikoi gi CM kari tau legi CM power kadai da season adoino praja na yaurey haiba ngambra ngamdraba mihat pasingdo yokhalido karigino maite hatnaba naga hatnaba yokhalibo karigino kuki lalhoba mihat pasingdo akoigi central government amadi state government na yokhalibase manipur irang hounaba manipur sida amuka maite hatnaba naga hatnaba manipur da bom thadanaba manipur da landanaba kuki lalhoba singdo yokhalibraba adugi full responsibility akoigi manipur gi sarkar na lauraga amadi central government na tharaiba central force mayam na ngak selaga karigino asuk VIP treatment piribase kuki lalhoba singsida karigino kuki lalhoba yokhalibase kuki lalhoba singdo kaidobadai soibano naga ichnaw singda landarakpada natra naga hatkena nomai kapakpada natra adugma mihat pasingdo karigi yokhatori bano karino manipur sida akoi journalist singda video number pidri base karigi video number pidri bano manipur gi journalist na natra akoi mit mai oheliba akoi da kadai de kari to ghore akoi uttori base adu namdhari base karigino yelomi mayam singsiga namdharaga ngarang na hanta laiba illegal immigrants singna manipur siga tawning to holi base karigino aikoi gi manipur gi CM gi power se kadai de leike ba manipur gi MLA minister sing ke do leike ba karigi aikoi journalist video number thingdori banwa ba adu idi lale hain thokra aikoi gi journalist karino aikoi gi power ni aikoi gi mit mai ni aikoi gi aseng ba pause aikoi gi journalist na uttori bani
Manipur Sarkar wangang view akhoi public na haurak pataragadi public sina khang mangamakta sentiment se solak pataragadi hojik kari matam no karma ihau no hauri bese khangi natro akhoi na gai chanaw torok to karma ina hati khangda bro akhoi gi Manipur gi CM amadi central government khangdaro na gai chanaw torok to karma ina hati na asigi tanja sida kuki mihat pasing do rims ta puraga layeng adi kanana yadori bano maitei hatna ba naga hatna ba kuki lalobo sing yokhali bese kari gino central government ga state government ga na kuki terrorist kalli bese kanana no Maitei hatnaba naga hatnaba kuki terrorist kalli bese kanana hoji kuki terrorist kadai de kari soi ghani kadai de kari wat khani na central force mayam na question laga thomjal laga yengya ba akhoi state government na kuki terrorist soi ba yade na state government na full responsibility lowraga ne ba hoji rims ta kuki terrorist mi hat pa singda puraga laingi bese kuki terrorist kallo misam hatlo misam gi mathakta mok bom kapo tear gas kapo aduga kuki terrorist singdo phajana treatment chathabiro kuki terrorist singdo phajana kallaga tharaga mukamuk maitei da landa halo nagada landa halo karigino kuki terrorist kalli base ekoi gi state government na amadi central government na thabire iba security force mayam amadi state force mayam na kuki terrorist kuki mihat pa kuki laloba sing kalli base karigino maitei hatna ba kallira naga hatna ba kallira natraga na manipur sida irang hona ba kallira karigi tamakta kuki terrorist kalli bano base asi hangjaninge ba makhoi do mihat pani na khanga bane ba khangna akoi gi state government ga amadi central government na thabire ba central force mayam ga loina state force mayam na ngak selaga kuki lalhoba kuki mihat pa singse kalli base maitei hatna ba kanbara natraga naga hatna ba kanbara natraga manipur thugai na ba kalli bara karigino kuki lalhoba kalli base asi wahanga moina hangjagya ba misam da kai gi tages kapi bano misam da kai gi mok bom kapi bano misam ekhoi da kapi ba mete micham akhoi de season ari ba power do kari gi kuki gi mathakta season adri bano kuki theory sing jo khali base kari gi no kuki theory sing da full support tori base kari gi no kuki theory sing kadai de kari soi grani aina mokhoi bu asuk luna ngak se laga mokhoi bu layeng biri base kari gi no mihat pa sing bu kari gi aduk minung si yabiri bano base wahang amoina hangja gya ba kanana kuki laloba kalli bano kanana kuki theorist kalli bano kanana kalli bano hojiti open hoina khanga bania ba Fazana khanga bane kuki laloba kuki mihatpa kuki illegal immigrants kuki narco terrorists sing se kanana yokhat liya base akhogi state government su yamna asigi matangda miyeng changjal laga kadai de kari soi grani na kuki sing sigi mathakta asuk yamna important piriga layengi ba adu oiragadi kuki terrorist jokhali base kanana no kari gi jokhali bano maiti hatna bara naga hatna bara manipur de irang hauna bara ba Sina ba hangjaningi base loire manipur se ekoi gi manipur gi media kanguda ha kari gi video thangali no kari gi photo nammi no ina thingale ya ba asibu yabra akoi gi journalist oire ba mayam gi meet mai oire ba asing badubu parja mayam da uttori bane ba adu kari gi video nammi no ina thingi base kanana adu gi right piraga akoi gi manipur gi journalist manipur gi media singda thiggi banwa ba karina akoi manipur sarkar na tori base kari gino huji ma meet pangri base ba adu maina tawdori mahut pudi famdagi kumdha biro abasu ikai ba naide famje sum kolaga leba manipur gi media manipur gi parja manipur gi civilian amatta lemna khalak tare ba mapanonda gi changa iba amadi illegal immigrants sing na manipur sida mapum phana makoina ningkha tamna yelomi mayam sibu lekha da thamaga pana ba hotna riba adugi asing batabu parja mayam yona ba thagali ba akoi gi journalist akoi gi media sing da makoina ki han khangali ba makoina dhamka tori base asi karino manipur sarkar panda bro kadai da changrage ekoi gi sarkar kadai da changrage ekoi gi MLA minister ekoi gi CM kadai da no gi power decision adori base na khoi gi leina ekoi gi manipur gi media kanguda manipur gi journalist kanguda asumaina makoina dam tori base kari gi na ba manipur gi journalist leitraga dinga si khara uri ba khangi ba tare ba sing disu amat ura roi khanga roi ba adu karino hujik manipur siga tori base karino ba karma matam decision adoi power na ikai ba khara khangbi ro ba ekoi gi leiriba CM MLA minister mayam ikai ba khara khangbi ro ba kari gi no khoi gi journalist makoina dam tawdori base akhoi gi manipur gi meet mai o helibadi akhoi gi manipur gi journalist kanguna ne ba yaro ya ba akhoi manipur praja mayam leiringa de akhoi manipur gi journalist ta manipur gi yelho mi da kana go mamna usi thoi de ba yaro ba praja iho haurakani ba adu tawgona ba adu gi responsibility se akhoi gi manipur gi CM na loga da bani ba manipur gi CM do kari gi no bojibana power se season adri base kari gi no ba no gi power sing de kar matam season aduina ba yelho mi mayam sing siga namthari base ubidra ba akhoi gi haksang da cheli be I se maite gi I ne base kari gi kawri bano yelho mi gi I ne base kari gi kawri bano ba
aduna aikoigi journalist mayamda aikoigi journalist mayamda respect tawhangadabani aikoigi journalist mayamda adumaina tawba taragadi lale hayengadabani eba wafam je sika haijeningi Kuki lalhoba ahum rimsta puraga layengi mase Manipur prajabu shitabani aba asuk luraba tanja ngarang nahanta aikogi naga ichinaw tarupu matup kathalaga mi hathina halakpa masak mami bhauna khangma ngamdaba adumaina aduk tamthina halakpagi Manipur pumba hojik pendabagi kholaw lauduna leiriba Manipur prajana asuk yamna sentiment sokton leiriba tanja asida Kuki lalhoba naga ichinaw singda attack tawreiba Kuki mihat pasingdo amukamu puraga rimsta layengi base Manipur praja mayam se waraurakani saurakani Manipur praja singse kari taurakani habegi wakhalon amatta khandana rimsta pukhala Kuki lalhoba singsibu layengi base Manipur praja bu usittaba Manipur praja sibu karisu natte na khanba Manipur praja na wari base masak khangbidaba Manipur praja na pendabagi kholaw kya lauri base tabidaba aduga Kuki lalhoba singdona kadaida kari soikrani kadaida kari sokrani haina leiriba aleiba force mayamna khomjallaga yengbiraga kadaida kari soikrani haina ngak selaga rimsta pukhalaga laingi base kanana order piraga rimsta pukhalai banaba aikhoi Manipur CM khoi Manipur CM aikhoi Manipur CM na Manipur praja gi sentiment je khangna thabak tawbidri se kari ginoba kari gumba Manipur praja sina iho hawra gadi kari oirakane se khangbidri se kari ginoba naga isinaw taruk to karamaina hat khi abase khangi baneba adugi amangda so meitai micham kayama karamaina hat khi abase khangi baneba khangna ngarang na hanta phong sana leiba asok yamna luraba tanja sida asok sensitive oriba tanja sida Kuki lalhoba mi hat pasingdo rimsta purang kam layengi banem adusu kaigino nagada attack tawriba naga hat laiba nagada hat kena nongmei kapakpada soibada Kuki lalhoba singdo panba Kuki lalhoba mi hat pasingdo kadaida kari soigrane na rimsta pukhalaga layengi base Manipur praja mayambu karisu nate Manipur praja bu waina khanbadagi tawbaneba sarkar semi base praja nani sarkar thada dori base so praja nani praja mayamna haura adi ngak pangamgadaba kanasu leitiaba aduna praja gi sentiment khangna thabak tawbiaba aikoigi CM na praja gi phanabi khanbagi tamakta Kuki singdosu praja amani khallaga kariguma pukhalakpa oremba taragadi makoi singdo sokpadagi pukhalaga layeng biba taragadi maite ekosidi praja natra naga isinaw singdidi praja natra yelobi mayam se praja natra ba ekoi gi naga isinaw taru hat khibadudi kanana puthokpa ngamdori gyaba mihat pane khang adugumba mihat pa singdo puraga karamaina amkamu layengi bano adudi mihat pa jokhali ba mihat pa kalli base kari ginaba kanana jokhali bano kanana kalli bano sarkarna jokhali bani sarkarna kalli banaba aikoi gi CM na kari gumba kana gumba amagi pesar lakpa tarabaso CM na full power leireba CM na haibam thueba parjana yara oi parjagi hujik oriba tanja se yamna phong sariba tanjani na Parjagi iho haurakani abase akoi CM na asi wase haibam thopra thokta braiba Parjagi sentiment khangmam thopra thokta braba akoi gi CM na si hangjaning bani aba karigino Kuki lalhoba Kuki terrorist ahum no mai pandana soiaba adusu karigi kramaina soino abada nagada attack to naga hakkena nagada attack torpada sokpa Kuki mihat pasingdo rimsta puraga layengaga kramba prajana yadori banaba naga chanaw singna yagadra maitei chanaw singna yagadra Manipur nusiba Manipur gi praja kanana yadori banaba Manipur thugai bada achauba thodang loriba Kuki terrorist singdubo Kuki mihat pasingdubo amukamu aikoi gi mafamda puraga makoi singdo kallaga thagraga amuka maitei hatnaba naga hatnaba sem saraga amuka thagi ge haina honari braba karigino mi hatpa singdo aduk yamna VIP treatment piri base karigino mi VIP dubaina makoi bu ngak selaga makoi bu treatment chathari base karigino ba parjana kari tawrakani ase khangbi da braba sine ba hainingi base akoi Manipur gi CM da power do season na video power do kram matam season na video ina ba yaurey habese kaigi haidrimna purakanu siga puragadi iho horakanena asomgi imung manungda asomgi nachana suduga maka kathatlaga tharaga mafam marang khangna thari thamoido kari phawdori gyaba adu chingjanbioba aigi yumda thokte aigi yumda nate abi mongda leibiganoba sentiment masa khangbioba parjana ni sarkar semdori base parjani sarkar thada dori base parja se maite khoisu parjani nagai chana singju parjani parja mayam yamna pendaba matamni huji kari maral leibadagi ne khoina gai chana tarupo aduk tamthina mokoina maka ka haliba matup ka haliba aduk ma mihat pas ndo kaidobagi rimsta pukalaga layeng dori banwaba
Central Force singna Kuki singbu asuk yam na ngak sen biri base Kuki sibu kyamok yam na VIP no ba Central Force lising changa khare lising yang khayong bu changa khibado Kuki sing sena ba changa iraba Kuki theory sing ngak pi sen bina ba changa ibraba ngasi Kuki mihat pa Kuki lalhoba Kuki theory sing nongmei na panba matamda aikoi gi Central Force akoi gi India government na thabi reba Central Force mayam dona Kuki singbu kadai da kari soi gani Kuki kandaba yade Kuki se soi khitare na ngak se laga rims da Central Force mayam thomje leiba mayam do lising kaya thaja leiba lising yang kayum bu sangai ba Central Force mayam do loire ngasi di rims da than gare Kuki sing ngak se na bagi tamakta Kuki ngak se na bagi tamak thare bra ba ekoi gi India dagi ekoi central government na thare ba Central Force mayam do Kuki sibu kyamuk yam na VIP na ba kari gino Kuki da VIP treatment piri base Kuki na nagai chinaw tarukpu matup ka aga kramai na hat ke base ekoi gi central government khangi na tra Central Force khangi na tra state force khangi na tra ba ha Kuki na ekoi gi leiriba Kangpokpi gi SP da kramai na attack tawi Kangpokpi gi SP makok thugai Kangpokpi police station mai thadoi Kuki terrorist sing na adu tanada misam kya gi mathakta landai Kuki terrorist sing na toriba ngasi yo bawda terrorism gi thabak thawang kaya se central government khangi banatra akoi gi Central Force khangi banatra khangna Kuki kandaba yade Kuki kadai da kari soi grani na asuk yam na ngak selaga Kuki singbu kandaba yade haina asok yam na VIP treatment pi se kari gino si Kuki sibu kyamok yam na VIP oiri ge ba si hangning bania ba Kuki na natro popi plantation tawri ba se Kuki na natra ba Manipur si da irang sogot li ba se adu khangna una Kuki sing da VIP treatment chathari ba Central Force mayam se Kuki sang na ba thara ibra sini da hangningi ba se loire Manipur si ga tawri ba se amukasu kenogi Cobra battalion sing changa khane changa khigada ba wali Cobra battalion khara masu mamang da changa reproduction kangu dagi hauraga Central Force mayam na thom gare rimsi ga thomjen gare ba kanagi tamakta no Kuki ngak sen bagi tamakta aduna karigino leiba yelhumi mayam penda bagi maram na kaino naga ichina taruk Kuki illegal immigrants Kuki laloba sing na matup ka aga mihat thina halak bagi yamna penda na khoirang khoisa ona leiba tanja sira amukamu Kuki sing pusalaga Kuki laloba sing kadai de kari soi grani aina ngak selaga makhoi bu VIP treatment chathaba sida kanana penduri banoba Central Force lising jang khai humbu lising tara kun moi gi mayam ma sangai bado Kuki ngak sena bagi dumai to bose yamna pende ba asini da haije ningi bado Central Force lae change base Kuki ngak sena ba change iza lai base si hangjaning bagi haije bani Pari mom channel na ngasi thamjari wafam kaya se pen da baga kaya ga loina na thamjabani ko ngasi ki video se wahi wata soi ke kaya leiraga su ngakpi waina pari mom channel na yengbiri ba mayam punam ge pham dai ko nonjari kanglei pak na yai fare ibudo pakhang mana yai fare loisan jari ge chinaw mayam